Akaswani Imphal, Ningthoukhongjam Suni na pau pazari, ahan bada maruiba pau. COVID ki SOP ngak amadi COVID ki vaccine kapthok tuna, laisadasi thengna bada mating pang na ba Rajapal La Ganesana, miyam da appeal tauri. Mukhyamantri Ningthoukhongjam Biren ngasi Star Education Manipur Flexi Program hogdokre. Thakna ba phaba ising mapung phana fangan bangamba Rajya asigi ahan ba jila kamjong no oire. Rajya gi haksel bibang na hairi, Manipur COVID-19 ki anisuba web ki pibam tamna fagalakli amasung lebaga sida hauzik phawbada COVID ki vaccine dose koti marputra tare lakh kulhumdoi kapkhre. Lebaga sida COVID ki vaccine dose koti chama yauna kapangam na bakana honari masigi damak Mathau toriba doctor, nurse amasung mari leinaba miyoi khudingmakpu Akaswani na ikai khupnaba uchari COVID-19 gi chaitheng leiribana miyamna makha tana cheksinaba haijari vaccine kapa yarba mipum khudingmakna yarba makhai athuba matamda vaccine kapthokpiyu atopa miyoising vaccine kapatasu mateng pangbinaba haijari harau kumagi matam lakpasida achamba niyom ahum ngakna face mask uppa futtaruki social distancing thamba maimit amadi khucha toina hamdopinaba haijari COVID-19 ngamai leinaba ipausingi damak National Helpline Number 011-2397-8046 amasung 1075 ta aduga Rajigi Helpline Number 0385241166 amasung 1800345381 ta phone tawbiu. Hauzik mapungoiba pau. Rajapal La Ganeshan ngasi Bisnupur Jilla gi manungda leiba Freedom Fighters singi imung manungi myoisinga unakre Kaibulamjau National Park ta pangthokiba unabagi thaurammaduda jila asigi manungda leiba civil society organization sing amadi jila thaki tongan tongabra bibag singi official singasu unaduna sakhot thaurangi matangda khanaki Freedom Fighters singi imung manungi miyoi singa unabagi thaurammaduda Rajapal na hai sarkar no COVID-19 thenganaba matam gi oina lokhaliba thabak thauram singda miyamna mateng pangsinba COVID ki chana kanglon ngangna chatpa amasung COVID ki vaccine suksoi soidana kapthokpana laichet asi thengnabada chawna mateng oigani Manipur asi sana khonaba amasung kala sanskriti gi lamda singthaningai oiraba lamdam amani hainasu Rajapal na singthaki mangna hai lubanan ba haibasina myoibagi hakchang amadi pungning wakhal sengna thambada sauna mateng oiri maramaduna miyamna lunan bagi hainabi hena leinaba honaba tangai fade. This pandemic is very serious. However, due to prompt action taken by our Honorable Prime Minister, the government of the center, this dreaded disease is going to be overcome very soon. Still, the dangerous situation is prevailing. Here I would like to appeal for all the section of the society. The first main wish is that all get vaccinated. This is the best way to defeat this pandemic. Mukhyamantri Ningthoukhongjam Biren ngasi Star Education Manipur haiba flexi program ama hogdokre Rajya gi Shiksha Bibhagna sinduna Imphal gi Chingmairong da leba classic grande da pangthokpa thauram aduda Mukhyamantri na program asi hogdokibani Nauna hogdokliba program asi da mairoisingda larik takpiba matamda ozasingna matamga chunaba technology sizinabaga loinana takpi tambiba matamda mairoisingda irai laiba mawongda khangnanaba learning materials sing sizinaragani masiga loinana ozasing amadi school gi leadersingda yamna toina training pibaga loinana coaching pangthoktuna mairoisingda hena gyan lawsingi lamda mithoi mihenaba takpi tambigani Mukhyamantri na program asi hogdokladuna hai Mamangai da larik tambagi pandamasi sarkar gi thabak ama phangna phakta gi oina taunarambani adubu hauzik khar hongdoktuna masana masabu amadi miyambu thabak piduna leibagasi sakwat hanbada chawna thodang yaba ngamnabagi maikairomda changsile mangna hai rajya sida mahi masingi lamda sakwatpa porangnabagi sarukam oina sarkarna school fagaransi mission hogdokre masina sarkar gi school sing infrastructure amadi main power nauna sengbatuna Apaba private school singa sangdamnaba yaba thak phawbada bukhatuna sarkari school da mahimasing tamba pamnare Mukhyamantri na hai atopa rajya singa sangdamnaba ngamba haithoi singthoraba naharol kaya rajya si da leiri asigumba hotnaba kanba mating leiba naharol singbu sawanaba sarkarna matam chuppada hotnari In the last 4.5 years mamagi revenue create unexpectedly we got pass UPSC examinations 6 from this teeny state because of the environment, because of the atmosphere which we created,
Because in the last 4.5 years, there was no ban, there was no blockade, there was no general strike. Academic atmosphere went smoothly. Aduna, it is my humble request to all of you, to the people of the state, let us maintain the whatever today, peace, harmony, struggling to do something. Thauramadu Saru Yakiba, Siksha Mantri Sorokaibam Raziana Hai, Sarkarna School Vagansi Mission Paikalakpadegi, Rajasigi Education System, Hena Furtley, Kobi Lachet Manunda, my reaching the online class Ningtina Chatabayanaba, Tongan College the recording studio Sing Sangatley, Education System Hena Fagarana Honabada, Mukhyamantri Asan Mamid Yanglay Hainesu, Siri Raziana Tagat Bafungtoke. Thauramadu Mukhyamantri Star Education, Manipurgi, leaflet release Tauki, Ozasingi, Computer State Amasung School Management Kangbugi Smartphone Singsu Education SK Director de Kusinaki. Mukhyamantri Ningthoukhongjam Biren Gilising Makada, Tongan Mapam Singda, Sarkar na Piribas Scheme Mamadi Kudong Zabasing, Miam the Haktengana Fangananaba, Outreach Scam Sing Lieutenant Chatari, Ngasisu Imphal Izila Giluang Sumam Makale Kaida, Tongan Basarkar Giluation Singi, Official Sing Laktuna, Bank Account Hangba, Labor Card Amadi, Healthcare Card Sing, Scheme Gi Card Sing Sabagi Kem, Pangtokre. Masigi matangda ekogi paumida silibalang libasing na hai kemasi sarkar na miyam da piriba kanabasing aduk mapungpana panganabagi pandamda pangthokpani. Aigi ming Sanjamam Angok Singo, I long Kampazaki Padhani, Chilibasi, Akoi, Hangang Boot Committee, Amadi, Boot Committee, Hangang Mandangi, Kanguka, Sinjabani. Nasi, Akoi, I will Semi Makada, Simisagi, Haksengi, Tengbangi, Kat Saba, Adhar Semba, Bank Account, Amadi, go to Bile as the pension, Hakiba Dusi and Tokorum, Sinjabani, Pista Sapangam, Dava Kotava, Kudong Sada, Duleka, is the Nagna, Koi Madugi, Kudong Sabasi, Pijabani. Bharat Naning Tamlapa Sahi Humbutra Manga Surakpa, Azadi ka Amrit Mahotsav Palan Gamari Lenana, Akazbani Imphal gi Ipau Kangbuna Sandokpa, Manipur gi Freedom Fighter gi Wari Paringda, Hayeng Nomaizing Numit ki Ayuk 3 minute Ninpusatpa Matamda, Miyam na Taba Fangbiragani, Bharat ki Ningtam Lanjangda, Freedom Fighter, Posangbam Tomal, Programasi Hayeng Akazbani Imphal gi Kangla Amasung Sangai Channel Animakta Taba Fangbigani. Yurembamdagi Nambol Fauraga, Thobal Phawu Tingliba 400 kV DC transmission line asi charge tawbana maram oiraga miyamna line asigi maya nangna leiba uwa sing yan bidanaba amadi line tower sing thingbidanaba Manipur State Power Company Limited Transmission Subdivision number 4 na thokpa chirolamana hairi tabiriba pawasi Agazwani Imphal degini Mukhyamantri Ningthoukhongjam Biren na hairi thangnaba phaba ising mapungphana phanganba ngamba rajya sigi anba jila Kamjong na oire Imphal de leba BJP ki office tanga si pangtu kiba dolas da nauna changlakpa miyoi sing opu gi thawramada Mukhyamantri na hai matam kaya gi mamang dagi sothaduna leramlaba Kangjom jila gi lambi thong infrastructure medical police amasung bengi kudongsa daba kaya du BJP na luchingba rajya sarkar na lakpadagi ningthi na sengbatuna jila si sakhutpa ngamle Pradhan Mantri gi Ayushman Bharat amasung Mukhyamantri gi Haksel gi tengbang scheme singim kanaba jila asigi miyam da ningthi na phanganba ngamle Mahaki lengang na paikatpa sakot thaurangi thabak sing na maram oiduna miyamna BJP da sagotpagi chang hengalakli hainasu Mukhyamantri na phongdoki ngasigi thauramadu da BJP Manipur Pradesh ki President A Sarda Devi amasung dolgi makok tongba miyoi kya saruk yakhi Rajya gi Haksel Bibha ki machin chatpa misak Dr. Khoirom Sasi Kumar mangang na hairi haukiba numit kharani asida rajya sida oiriba COVID laisa ki phibam yenglaba matungda COVID ki second wave ki phibam tamna fagalakli Imphal da chayolgi oina Haksel Bibha na sinduna Laisit asigi matangda pangthokpa pawmisinga unabagi thawramda Dr. Sasi Kumar na hai nongmada miyoi lising amagi mathakta positive oirambadu digit anigi changda laisit asiga mari lenana mi sirambagi awaba tangkak adu hauzik kharamakai phagalakle bagyani oiba hisab ki matungina yengbada rajya sigi hauzik oiba positive ki chang asi sada mangaromgi changni haina lawba yai World Health Organization ki pautak matungina yengbadasu Manipur da hauzik oiba COVID ki phibam asi ka hena phataba phibam oidre mangna hai Vaccine kapa yauna akan be sexual thorang sing lokot padagi rajya sigi oina miyoi lak 3 rom laisat astagi ngak thopungam le haina lawba yai mangna hai hauzik oireba phibam asida COVID na naba miyoi sing Manipur gi mapandagi changlakpa ningthina thinglabadi rajya sida laisat asina ka hena sogunbangam loi masigi damak airport yauna rajya sigi ngamkhai gi checkpoint sing da changlakpa miyoi sing COVID na nabra haibadu yingsingbagi thabak leptana chathari Haukiba met mga darangin sila ay positivity rate se aka akunna regasu ay na medium low ba naman low ba average the 5.2 leba hay kasi 5% leba gumbani hauji the active case se
1,444 lay. Warge authorities in the highest la comunda mi yang pay the gina, Sam yang pay bowlay regadi, no gilam the lay, but another hana, we find a nice situation that the Hadiba. Manipur haukiba pungkun marida COVID-19 naba myu ani leikide haiba matamasida myu marfuni pa nauno COVID-19 positive oiki positive oibiki sangsada maridasmik marini Rajagi Haksel Vibagi Chirol Madahai Puna Myo Lising Ani Sumna Tara test of Bugimanunda Myo Marfunipan positive Oikibani, Haiba Matamasta Myo Chama Sumni Pan Lena Segi Naba Fagalaki, Masi Taraga, Naba Fagalaki Sangsada, Marputratare Dasmik, Ahum Sino Yore, Housing Active Case Lising a Machambri Kunito Lady. Manipur Leriba Maruba Turel Kayada Plastic Yaun Amonakai Sing, left in a Tada Bedagi. Mausa legitimate material singi saktam da ahong bakaya lakpa ure sahi sigi ningtam palan tharam da Bharat ki Pradhan Mantri Narendra Modi ne lebak asigi miyam da wa ngang bada turel sing mosilak padagi oirakliba ahong bakaya gi matang da phongdokhiba leirabani Pradhan Mantri na lebak asigi tongan ba rajya sing da leiriba turel sing da amorakai sing thada ba toktuna turel sing bu luna na thamna bu hona bada miyam na achogba tawdang longna basu appeal tawki Manipur ki Thawbal jila phauduna cheliba turel sing dazu amorakai sing thadaba amadi nga fana bu hona bada makhal kaya gi upai sizinabadagi turel asigi ecosystem da sound akaiba thokli masigi matang da Thawbal River Conservation Committee gi member Laurembam Biswajina Akazwani Imphal gi ipau kanguda asumna hai Aikoi khudimangna isa gi district ki maruaina turel singi khunungda amot akai sing sengtokpa plastic khuntoktuna turel singbu plastic leitaba mafam ama ohen minasi Thawbal district asigi youth sing lanai luf club organization singe volunteer singna magi laikai gi mapada turel asigi saruk sing lu nana sengtokpa aruba sing chelhan naba honaba da achauba thodang lomina si haina Thawbal River Conservation Committee ki maikedagi appeal tawjari The Minister's Health for All scheme asi Thawbal jila gi oina Thawbal wangkhyamda leba Health and Wellness Center danga si hogdokre thormadu da sarugya kiba National Health Mission Manipur gi State Mission Director Dr. M Samjai na hai anoba thausil asina rajya sigi manung hunjin mafam kaya da chattuna miyam gi yumthong da ana layangi kudong chaba pibada natana hidak langthaksing lemna fangangani thormadu da Thawbal jila gi Chief Medical Officer Dr. Y Nokul amasung makok thongbu official kaya sarugya ki Manipur State Kala Academy na sinba Nipumapan suba All Manipur Sumangila Festival isingani kun matoi ta sigi tarani pandagi Imphal gi iboyama sumangila sanglil da horagani handake festival asida COVID-19 gi SOP singakna nupi sumangila gi kanglup sing tamak athoi hen tanagani nupi sumangila kanglup tara marina festival ista saruk yagani sumangila festival asi Rajapal lagani shanawdokani awbanumita mai iglaba thamoi ko akhanaba sumangila am utkani What put degi thorongasi wangjing dalai ba YK college da pangtokare thoromadu akhang hai kayan apaba chinjak saduna haksang phana leinabagi matangda wafam kaya phungdokhe Mukhyamantri Ningthoukhongjam Birena ngasi Imphal West ki Wanggoida mitin sangle na masanga kre thoromadu da lausingu mantri O Lukoi masung Rajya Sabha gi MP Maharaj Leisemba Sana Zawba sarukya ke Akazwani Imphal degi pau tabire Leba ki mafam sin betung bada chathariba COVID ki vaccine kapagi khongjangda hauzik phawbada puna dose koti marputra tare lakh kulumdoi kapkhre haksel mantraloi na hai ngarang khakta da COVID ki vaccine dose lakh nipan lising kuntra taruk hena kapki haukiba pungkun mari da myo lising tara manga chamapan marfuma thoi nauna COVID-19 positive oiki hauzik leba ga sida COVID ki active case lakani lising ama chatru kuntra ni thoi leiri haukiba pungkun mari da leina asna naba myo lising tara taret sanipan Humpuma toy naba pagalaki changsada marputra nipan dasmik suni pan yore loishilak pada COVID-19 digi ngak thongnaba face mask uppa futtaruk lapna na leiba khucha amadi maimit tarutana na thamba haiba asamba thong ohumasi ngakna chatpinaba amuhana ningsingjari aroibada maroiba pau amuhana COVID ki SOP ngak tuna amadi COVID ki vaccine kapthok tuna laisata si thengnabada mating pangnaba Rajapal la ganeshana miyamda appeal tawri Mukhyamantri Ningthoukhongjam Birena ngasi Star Education Manipur Flagship Program hogdokre thangnaba baba ising mapung phana phanganba ngamba rajya sigi anba jila kamjong no oire rajya gi haksel bibhag na hairi Manipur COVID-19 gi ani subo web ki phibam tamna fagalakli amasung leibaga sida hauzik phawada COVID ki vaccine dose koti marpudra tare lakh kulumdoi kapkre pauloi jare